ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ YouTube channel ꯌꯪꯃꯥꯏꯟꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯄꯪꯕꯒꯤ ꯃꯅꯥ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯄꯪꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯥꯒꯤꯗꯃꯛ ꯂꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯄꯥ ꯍꯦꯛ ꯁꯤꯈꯤꯕꯒ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛ ꯊꯋꯥꯏ ꯋꯥꯅ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯃꯔꯨꯞ ꯀꯌꯥ ꯂꯥꯛꯂꯒ ꯃꯍꯥꯛꯄꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯥꯅꯨꯄꯥ, ꯅꯍꯥꯛꯅ ꯅꯉꯣꯟꯗꯒꯤ ꯆꯦꯟꯈ꯭ꯔꯕ, ꯅꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯅꯍꯥꯛꯀꯤ ꯂꯥꯏꯕꯛ ꯑꯗꯨꯕꯨ ꯋꯥꯔꯧꯗꯨꯅ ꯂꯩꯔꯦ꯫ ꯐꯝꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯆꯠꯂꯣ, ꯅꯍꯥꯛꯀꯤ ꯅꯔꯥꯏꯕꯛ ꯑꯗꯨ ꯊꯤꯔꯨꯁꯣ꯫ ꯅꯍꯥꯛꯅ ꯃꯗꯨ ꯐꯪꯕ ꯌꯥꯏ꯫ ꯃꯗꯨ ꯑꯣꯏꯔꯗꯤ ꯅꯍꯥꯛ ꯍꯥꯟꯅꯒꯨꯝꯅ ꯂꯟ ꯊꯨꯝ ꯂꯩꯒꯅꯤ." ꯑꯄꯪꯕ ꯅꯨꯄꯥ ꯑꯗꯨ ꯆꯤꯡ, ꯄꯥꯠ, ꯇꯨꯔꯦꯜ, ꯇꯝꯄꯥꯛꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯃꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯪꯗ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯪꯗ ꯎꯔꯝꯂꯤꯕ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯑꯗꯨ ꯃꯤꯑꯣꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯑꯗꯨꯁꯨ ꯃꯍꯥꯛꯀꯨꯝꯅ ꯃꯀꯣꯛ ꯄꯥꯏꯔꯒ ꯆꯤꯡꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯅ ꯃꯪꯗ ꯎꯈꯤꯕ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯑꯗꯨꯅ ꯂꯩꯔꯤꯕ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤ ꯅꯥꯀꯟꯗ ꯅꯣꯡꯁꯥ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯣꯡꯁꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯦ ꯅꯨꯄꯥ, ꯀꯤꯒꯅꯨ, ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯎ." ꯅꯨꯄꯥꯗꯨ ꯅꯣꯡꯁꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ꯫ ꯅꯣꯡꯁꯥꯗꯨꯅ ꯅꯨꯄꯥꯗꯨꯗ ꯍꯪꯂꯛꯂꯝꯃꯤ, "ꯍꯦ ꯅꯨꯄꯥ, ꯅꯍꯥꯛ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ?" ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯆꯠꯂꯤꯕꯅꯤ." ꯅꯣꯡꯁꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯐꯔꯦ, ꯑꯗꯨꯗꯤ ꯅꯍꯥꯛꯀꯤ ꯂꯥꯏꯕꯛ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯤꯡꯂꯝꯒꯅꯤ, ꯌꯥꯝꯅꯁꯨ ꯐꯔꯝꯒꯅꯤ꯫ ꯅꯍꯥꯛꯀꯤ ꯂꯥꯏꯕꯛ ꯑꯗꯨꯗ ꯑꯩꯍꯥꯛ ꯆꯍꯤ 7 ꯑꯁꯤ ꯂꯩꯅꯥ ꯑꯃꯅ ꯅꯥꯗꯨꯅ ꯂꯩꯔꯦ꯫ ꯃꯗꯨ ꯀꯔꯤ ꯇꯧꯔꯕꯗꯤ ꯐꯒꯅꯤ ꯍꯪꯕꯤꯔꯛꯎ, ꯑꯩꯅ ꯅꯪꯕꯨ ꯃꯅꯥ ꯑꯃ ꯄꯤꯒꯅꯤ." ꯅꯨꯄꯥꯗꯨꯅ ꯍꯣꯏ ꯍꯪꯕꯤꯔꯛꯀꯦ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯇꯨ ꯃꯈꯥ ꯆꯠꯊꯔꯝꯃꯤ꯫ ꯃꯊꯪꯗ ꯃꯍꯥꯛ ꯎꯍꯩ ꯃꯈꯜ ꯁꯨꯅ ꯍꯧꯕ ꯕꯣꯟ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯍꯩ ꯈꯔ ꯍꯦꯛꯂꯒ ꯆꯥꯔꯨꯕꯗꯗꯤ ꯎꯍꯩꯁꯤꯡꯗꯨ ꯂꯣꯏꯅ ꯈꯥꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯕꯣꯟ ꯁꯦꯟꯅꯕ ꯅꯨꯄꯥꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯍꯥꯛ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯆꯠꯂꯤꯕꯅꯤ." ꯕꯣꯟ ꯁꯦꯟꯅꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯥꯟꯕꯤꯗꯨꯅ ꯅꯍꯥꯛꯀꯤ ꯂꯥꯏꯕꯛ ꯑꯗꯨꯗ ꯑꯩꯒꯤ ꯂꯩꯀꯣꯜ ꯑꯁꯤꯅ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤ ꯀꯝꯗꯧꯅ ꯀꯣꯛꯀꯅꯤ ꯍꯪꯕꯤꯔꯛꯎ꯫ ꯑꯩꯅ ꯎ ꯑꯔꯤꯕ ꯀꯌా ꯌꯥꯟꯊꯠꯇꯨꯅ ꯑꯅꯧꯕ ꯀꯌా ꯊꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯗꯨꯅꯗꯤ ꯎꯍꯩꯁꯤꯡꯁꯤ ꯈꯥꯕꯗꯤ ꯐꯠꯇꯦ꯫ ꯅꯍꯥꯛꯀꯤ ꯂꯥꯏꯕꯛ ꯑꯗꯨꯗ ꯃꯁꯤ ꯀꯝꯗꯧꯅ ꯐꯗꯣꯏꯅꯣ ꯍꯥꯏꯅ ꯈꯔ ꯍꯪꯕꯤꯔꯛꯎ, ꯑꯩꯅ ꯅꯪꯒꯤ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤ." ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯇ ꯁꯣꯏꯗꯅ ꯍꯪꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯝꯂꯒ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯈꯥ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯩꯀꯣꯜ ꯑꯃꯗ ꯁꯔꯒꯒꯨꯝꯅ ꯐꯖꯔꯕ ꯀꯣꯅꯨꯡ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯄ ꯎꯕꯗꯨꯗ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯦ ꯁꯛꯈꯪꯗꯕ ꯅꯨꯄꯥ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ?" ꯑꯄꯪꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤꯗꯨ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯛꯈꯪꯗꯕ ꯅꯨꯄꯥ, ꯅꯍꯥꯛꯅꯁꯨ ꯎꯔꯤꯕꯁꯤꯅꯤ, ꯑꯩꯒꯤ ꯐꯖꯔꯕ ꯀꯣꯅꯨꯡ, ꯁꯅꯥ ꯂꯨꯄꯥ, ꯂꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ, ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯂꯩ꯫
ꯑꯋꯥꯕ ꯑꯁꯤꯅ ꯑꯩꯕꯨ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯃꯛꯇ ꯋꯥꯍꯜꯂꯦ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯋꯥꯅ ꯂꯦꯜꯍꯜꯂꯦ꯫ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯈꯔ ꯂꯤꯕꯤꯌꯨ, ꯃꯉꯣꯟꯗꯒꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯅꯕ ꯄꯥꯎꯇꯥꯛ ꯈꯔ ꯂꯧꯕꯤꯔꯛꯎ, ꯃꯗꯨꯒꯤꯗꯃꯛ ꯑꯩꯅ ꯅꯍꯥꯛꯀꯤ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯒꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯃꯈꯥ ꯇꯥꯔꯝꯃꯤ꯫ ꯑꯄꯪꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯑꯗꯨꯅ ꯂꯩꯔꯤꯕ ꯆꯤꯡꯖꯥꯎꯗꯨꯒꯤ ꯃꯊꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯑꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯗ ꯃꯨꯟꯅ ꯇꯥꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯅ ꯑꯩꯕꯨ ꯋꯥꯅ ꯊꯤꯕ ꯂꯥꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯒꯅꯤ꯫ ꯑꯄꯪꯕ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯊꯦꯡꯅꯔꯛꯈꯤꯕꯁꯤꯡꯅ ꯃꯈꯣꯏꯒꯤꯗꯃꯛ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯅꯕ ꯋꯥꯍꯪ ꯃꯌꯥꯝꯗꯨ ꯍꯪꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯑꯗꯨꯅꯁꯨ ꯃꯈꯣꯏꯅ ꯑꯋꯥꯕ ꯇꯥꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨ ꯀꯣꯛꯅꯕꯁꯨ ꯇꯥꯛꯄꯤꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯂꯥꯏꯕꯛ ꯆꯠꯂꯁꯤ, ꯅꯍꯥꯛ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯕꯤꯔꯛꯂꯔꯣꯏꯗ꯭ꯔꯥ? ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯆꯠꯇ ꯆꯠꯂꯨ, ꯅꯪꯒꯤ ꯇꯨꯡꯗ ꯑꯩ ꯏꯟꯅꯔꯛꯀꯦ꯫ ꯑꯄꯪꯕ ꯅꯨꯄꯥꯗꯨ ꯃꯌꯨꯝ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯂꯩꯀꯣꯜ ꯑꯃꯗ ꯂꯩꯕ ꯀꯣꯅꯨꯡ ꯑꯃꯗ ꯂꯩꯍꯧꯕꯤ ꯂꯩꯁꯥꯕꯤꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯑꯗꯨꯅ ꯃꯥꯒꯤ ꯑꯋꯥꯕꯗꯨ ꯀꯣꯛꯅꯕ ꯀꯔꯤ ꯍꯥꯏꯔꯛꯄꯒꯦ ꯍꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯅ ꯄꯥꯝꯕ ꯅꯨꯄꯥ ꯑꯃꯗ ꯅꯍꯥꯛꯅ ꯍꯦꯛ ꯂꯨꯍꯣꯡꯕꯒ ꯅꯍꯥꯛꯀꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛꯇꯨ ꯃꯥꯡꯈꯤꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤ ꯃꯊꯪꯗ ꯃꯍꯥꯛꯅ ꯎꯍꯩꯒꯤ ꯕꯣꯟ ꯁꯪꯕ ꯅꯨꯄꯥ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯎꯍꯩꯁꯤꯡꯅ ꯇꯥꯔꯤꯕ ꯗꯁꯥ ꯑꯗꯨ ꯀꯝꯗꯧꯅ ꯀꯣꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯄꯪꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯀꯤ ꯕꯣꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯐꯨꯠ ꯑꯗꯨ ꯁꯅꯥ ꯊꯣꯛꯄꯅꯤ꯫ ꯅꯍꯥꯛꯀꯤ ꯎꯍꯩꯁꯤꯡ ꯑꯗꯨꯅ ꯁꯅꯥꯒꯤ ꯂꯩꯍꯥꯎ ꯑꯗꯨ ꯆꯨꯈꯠꯄꯗꯒꯤ ꯅꯍꯥꯛꯀꯤ ꯎꯍꯩꯁꯤꯡꯗꯨ ꯈꯥꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯎꯍꯩꯁꯤꯡ ꯑꯗꯨ ꯑꯇꯣꯞꯄ ꯏꯁꯤꯡꯅ ꯆꯥꯏꯌꯨ, ꯅꯠꯇ꯭ꯔꯒ ꯁꯅꯥ ꯊꯣꯛꯄ ꯏꯐꯨꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩꯅꯨꯡꯒꯤ ꯁꯅꯥ ꯑꯗꯨ ꯃꯐꯝꯗꯨꯗꯒꯤ ꯂꯧꯊꯣꯛꯈꯣ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯎꯍꯩꯁꯤꯡ ꯑꯗꯨ ꯊꯨꯝꯒꯅꯤ꯫ ꯃꯊꯪꯗ ꯃꯍꯥꯛꯅ ꯅꯣꯡꯁꯥ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯣꯡꯁꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ, ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯑꯗꯨ ꯀꯔꯝꯅ ꯊꯦꯡꯅꯔꯛꯈꯤꯕ ꯑꯃꯗꯤ ꯂꯩꯁꯥꯕꯤ ꯑꯃꯗꯤ ꯎꯍꯩ ꯁꯦꯟꯅꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯔꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕꯒꯦ ꯍꯥꯏꯕꯗꯨ ꯂꯤꯔꯝꯃꯤ꯫ ꯅꯣꯡꯁꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯂꯩꯁꯥꯕꯤꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕꯒꯤ ꯂꯩꯁꯥꯕꯤꯗꯨꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯈꯨꯗꯣꯜ ꯄꯤꯔꯛꯄꯒꯦ? नुपादुना खुमलमी महाक्ति अइबु नुंगसिरक्तुना अइगा लुहोंगलसी हाइना अइंगोंदा हाइरगी अदुबु मदुदी अइना यारमद्रे नोंगसादुना अमुक हंगलक्लमी अदु ओइरबदी उहैसिंगदु अखाबदगी अथुंब करमना ओल्हनगनी ताकपीरंबगी उहैगी मपु अदुनदी नंगोंदा करी मना पीरगी मदुदा नुपा अदुना खुमलमी महांगना महाकी हैकोलदा लैरिबा इफुट अदुदगी सना सिंगदु लौथोकलगा सुंगतोकलगा सगोल गारी अमगी सना पीरगी अइना अदुक लुम्बा पोट अदु असुक लापना पुबा ngamloi senaba ngamloi haiduna puraktre nongsaduna amuk hairaklami adudi aigi anabasidi kari tauraga phagani hairagi apangba nupaduna hairaklami nahangna apangba mi amagi makok adu hek chabaga nahaki anabadu phagani hairagi nongsaduna nupaduda munna yenglaga hairaklami पृथ्वी सिदा नंगोंदगी हेना पंगबा मी अमत्ता लैरमलरोय
मधु हायरगा नोंसादुना अपंग नुपा अदुगी मकोक्तु चोंगसिंदुना चाथोक्लमी नोंसादु अनाब फख्रे अपंग नुपादुना पंगमनबदगी सीख्रे वारी सी मतांग सिदा लुसिंजरे वारी सी लीबदा सोइखिबा यावरबसु ताबीरिबा पुम्नमगना ngakpinaba nolokna haijari।